Chahi Taranipan ki Makhada Leiba Angang Singda Mityeng Thamlaga Semba Lo Singasi Angang Singda mapung phana khang-hanbagi Tangai phadaba leire haina Manipur State Legal Services Authority MASALSA gi Panel Advocate Brahmacharimayum Supriya na phongdorakli. MASALSA gi Sentang Makhada Project Z gi Legal Aid Club na Sinduna North AOC da Leiba Ereka School da pangthokiba Pokso Act JJ Act amade Basic Child Rights Singi matangda nongmagi oiba Legal Awareness Campaign da wafam masi phongdokladuna mahakna makha na hai Chahi Taranipan gi Makhada Leiba Angang oirabasu Angang aduna lokaiba thabak tawramlabadi madugi chaba chairak phangani Angang adu Juvenile Justice Act ki matung inna jailda mak thamdrabasu makhoi thamnaba concentration home leire maram aduna minor oirabasu crime tawrurabade makhoi da chairak pinaba lo lei haibasi Angang Singda khang-hanbagi Tangai phadaba lei Mama mapaiba singna chahi sudriba Angang Singda gari sinaba amade mobile phone paihanba yauna tongan ba maram kayana afaba amasung phadaba kaya thoraknabagi machak ohele minor amana mobile phone dagi fangliba kanaba kaya duga chap manana phadaba kaya amasu laina fanghali haibasi mama mapaiba singna khangjingadabani phadaba singasi khanglu urubadagi madugi mahau khangninglakduna chatharak pathabak singaduna crime thoraknabagi achoba maram amo ohele Crime sing asi tawdringaida angang sing asida makoina phanggadaba chairak sing adu mangjaunana khangalabadi crime masing hantahanba ngamgani asigumba tanja amada project zina ngasi siliba legal awareness program asi yamna thaganingai ni asigumba thawram asi school gi mahiri sing khakta natana mama mapaiba sing su yauhanduna puna wakhal taminabagi Tangai phadaba lei haina mahna phongdoki Nutigi crime to end habisi yauri neba marwena angang da thupa crime am su yauri angang da thupa crime haragari ngasai pokso sila ka dui neba ko simyam sing se mai masa da thok dana gi damta akoi gi radio tabiba khabar pabiba saisida kamai to bono karamba sahi da to bono karamba sahi gi matang da crime se tok tar kari dandi phangi kana habina singba myam sing su adum mama pa sing sida khangan basi am da karoi aduga akoi da lekai da su not only akoi gi school da natna akoi gi lekai da su sala Sigumba awareness program sing se dum pangte aduga maru ina singi apoi awareness program pangthok pisida su moi parents sing se aida mama mapa sing se si su dum yahon base adi putna tamina ragini ngasai si hai gi bedo ragi ngasai resource person si hai gi bedo sumai to adu ngausan nu ko adu tong nu ko hai base mama ga masa sing du ko punna ngai gi parents sing yamin na ga su hena phagane na su aida khal Thawramga mari lainana Project Z gi legal in charge yengkom wangthoina hai Project Z na satharakpa tongan ba campaign singi sarukama oina legal awareness campaign asi pangthopani mahairui singda masagi phangpham thokpa hak singi matangda mapung phana wakhal tahanbaga loinana Pokso Act amade JJ Act ki matangda khanghanabagi pandamda thawramasi pangthopani Ereka School khakta natana namdamasigi manung hanjinba mafam singda leiba school Club amade Maira Paibi organization singna hiramasigi matangda awareness program pangthopada Project Z gi maikidagi pangba yaba mateng pangjagi hainasu bahagna makha taki ngasigi thawram aduda Ereka School da class 8 dagi 10 faubada tamliba mahairu singna saruyaki rule of law Leiba India gumba Manipur gumba asidati praja singse student singse akoi tumile lethopa yarakta isagi right na karino haiba singse khangdaba yarakta tongan ba koina lamdam singdagi tahidaba kaya urakpa asigi maram asina koina angang singsida mokoigi chanaba right singse kari habse tapi bagi khungthang oina masisu school sida makha chathajabani koina tongan ba Lojing Loya Manipuri Kacang Piada Laikraba Hoigi institution sing aduga Maira Paibi Laikai sing su sugumba hoigi khangdaya double right sing se hoi tu mathok dai khambi daragadi hoi project ji da pau phobi ro project ji social media account da phone number contact number da pau phobi ba habsi lakpiri ba hoigi electronic media ki mai kai da thanjage